ngasi tarot card ki video yang minase ko ado tarot card ki video se future hai tare ko hai di aigi kaino gi matungina hai tare ko aigi date of birth ki matungina hai di future gi kari guidance lege kari message lege hai bado adu hai pete yang minase ko adong sai date of birth se ko hai di date of birth se destiny number akhoi na mamang da hot ki bado dumaina hot lago oina hai tare ko hai di 1 dagi na 9 phawba hai tare ko number ani da han baya deba ani do hai tare ko squeeze tawraga hai di tinjanaraga ama khatang puthokadaba hai tare ko hai di tang ama dagi mapan phawbai di kemta akhoi na kemta tinjanaba khochanaba kem yaurena ko hai di 1 to 1 to 9 sidi dum leijarani ba akhoi na adagi date of birth tarama thoi haira sine ko hai di tang tarama thoi haira ga tarama thoi se hai ama khatang ta halok to na adu tar kamai tawgada de hai di 1 plus 1 2 tare na ko sumaina hai tare ko sumain tawra tawbiga da mamang da stum mamang da yengi ba ngai di gyan taram gani ko sigi pot se ai tang train thoi pu ena khala se ba train thoi pu aga di 1 plus 2 ata adi kya tare 3 tare na ko ado sam 25 haira sine ko tang kun manga ta poe ko kun manga to era tara ga di ani plus ko manga ore ko ta di taret sumaina lakadaba ko adagi tang kuntra haira se kuntra da di ngasai gi 30 sida di amu 3 plus 0 3 plus 0 da di 3 adum lakjarani ba sumaina tawraga hotpira se ko akhoi gi destiny number se ko haidi 1 ko 1 taba mi ngai se kamaina no hai kan 1 se masu leijare ko duga tang tara da pokpa mi su dum 1 ta ni ko sigi se adagi akhoi gi tang kun ga tare ta pokpa agan de kun kaino hai tare ko sida hai tar 1 tabam lere 1 ta ga dab se 1 ama lere ko tang tara su dum hai tare ko 1 plus 0 to matam da hadi 1 tarak pa do hai tare ko hadi se adu tar ga di ai aina yeng do se hadi 1 gi number de yeng ani ba adu maina hai ta ko number ani ani tin ani lak pa se do ko just hadi number ani do tin janara ga single number ama khatang putho ga hai tare ko adu gi number du gi accordingly kaino tawraga hai tare ko hadi si se akhona destiny number hotpa kawe ko destiny number gi matung ina date of birth gi matung ina hadi sida card ki kari laki hai do future akhoi future guidance se kaino ha badu ha peteng ime se ko ye minar se ko ado khai first ta ama dagi dum hawra se ko 1 dagi dum hawra se ko अहमद नंबर 1 यंग मिनर से को नंबर 1 से तांग अमद पोपम लेजरे तांग तरा द पोपम लेजरे अदुगा अमन तांग ट्रम्पन द को ट्रम्पन सो मो मपन ग अमल ग तिंजनब मतम द तरा ताई को तरा द मो हाइदी 1 दुगा हाइदी अमदुगा सिनो दुगा तिंजन मतम द मो 1 ता दोनि अदुना हाइदी 1 है दुम लौरनी बा माई केनो से हाई तारे को नंबर से गी डेट ऑफ बर्थ से स्क्वीज तौर को मतम दा अदो से दा हाइदे 1 गी अहम बगी से लाइब कार्ड से को मागी फ्यूचर प्रेडिक्शन से हाई तारे को हाइदे मागी प्रेडिक्शन से हमथि पॉजिटिव आउटकम गुम बला ओ ना ओय को हाइदे केनो से नंबर 1 ताबा मी से हाई तारे को लीडरशिप क्वालिटी लेगदमने को इसादा हाई तारे को हाइदि मकोक थोंगा मकोक चिंगा थबक तौगदबा हाई तारे को अमा अदु म लेरे अदुगा अइना पामीबा खोलिबा मयाम दो लोइना फंगनी हाइबा हाइदि इसागी होनबा लेपकनो को होनबा लेपकनो अदुगा कैनो म तौगे हाइ मतम थबक तो पांगथोकबिबा एक्शन लौबिबा से हाइ तारे को हाइदि अइना खलिबा पोतो हाइ तारे को अइ तौगे न खलगदि एक्शन गुम्बा लौबिबा हाइ तारे को हौजिक सो हाइ तारे को हाइदि हौजिक सो ओइरो अदुगा हाइदि इसा से खंब्रा अइगी गोल दुगी हाइ तारे को अइना चत्तोरिबा लंबी दुदा वर्क तौबा हौबियोबा अदुगा अमना लॉ ऑफ अट्रैक्शन से खरा सिनबी ब्याम फै को हाइदि तांग अमद पोप हाइ तारे को मिसिंग से तांग 1 ताब ngei से हाइ तारे को लॉ ऑफ अट्रैक्शन गी अखोइना को हाइदि टेक्निक गुम्बा कै गुम्बा यूज औ मतम दो को हाइदि फुलफिल ओइगन बदो हाइ तारे को अदो फ्यूचर से याम फजना ब्राइट ओइबा पॉजिटिव ओइबा दुमाइना ओइना ओइ को अदो ईश्वर द नुंती गी हाइ तारे को अइना अखोइना अइना लाइक खरम मतम से द को हाइदि थैंक यू ग्रेटिट्यूड कैनो हाइ तारे को हाइदि एंगोन द लेरिबा खरा सिगी दमकता हाइ तारे को थागत फोंदोकचबा हाइ तार को इसाना हाइदि सिसिमा कौबिगनो को सिसिना खोइ अहामबगी 1 गी लेरे को कार्ड से अनीसुबगी सेना को सिदा लेरे को अनीसुब सेना कैनो से हजिक से इशा से अमुका हेना को स्पिरिचुअलिटी रोम दा हाइ तारे को हाइदि लाई टेन निंगनिंगा कनि को सम चही सुम खरा हाइदि फ्यूचर से दा हाइ तारे को हाइदि स्पिरिचुअल ओरकपा खोटपा अदगी आइना खनबा पोत हाइ तारे को आइना निंगबा पोत करी क्राश गुम्बा मयाम से को हाइदि दक लाउना हेता हाइ तारे ओइगनबा हाइ तारे को अदुदुना हाइ तारे को कैनो रोम दा हाइ तारे को प्रोफेशन से हाइ तारे को स्पिरिचुअलिटी रोम की प्रोफेशन गुम्बा दा चंगा पोसु है को स्पिरिचुअलिटी प्रोफेशन हाइरगदि करी नो हाइ मतम दा टैरो रीडर नि खंगदे एस्ट्रोलॉजी की साइट नि खंगदे अदुमाइना हाइ तारे को
ꯁꯤꯗꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯃꯇꯦꯡ ꯂꯧꯀꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯒꯤ ꯐ꯭ꯌꯨꯆꯔꯗ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯅꯤꯠ ꯂꯩꯔꯛꯄ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯗꯔꯀꯥꯔ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯃꯇꯦꯡꯒꯨꯝꯕ ꯂꯧꯕꯤꯌꯣ ꯑꯗꯣ ꯑꯩꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯦꯀꯣ ꯍꯥꯏꯗꯤꯀꯣ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯐꯖꯅ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯃꯍꯩ ꯆꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕ ꯐ꯭ꯔꯨꯠꯐꯨꯜ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯣꯠꯅꯖꯔꯤꯕ ꯑꯩꯅ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯃꯍꯩ ꯆꯥꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅꯗꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯏꯁꯥꯒꯤ ꯑꯣꯏꯅꯀꯣ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯊꯣꯛꯀꯅꯨꯀꯣ ꯈꯤꯇꯪ ꯔꯤꯖर्व ꯑꯣꯏꯌꯣ ꯌꯥꯝꯅ ꯀꯦꯖꯨअल ꯑꯣꯏꯊꯣꯛꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯋꯥ ꯉꯥꯡꯕꯤꯗꯕ ꯈꯣꯠꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯋꯥ ꯉꯥꯡꯗꯕ ꯈꯣꯠꯇꯕꯁꯤꯅꯀꯣ ꯑꯩꯒꯤ ꯀꯦꯔꯤꯌꯔꯗ ꯀꯩꯗ ꯍꯥꯏꯇꯥꯔꯦꯀꯣ ꯇꯨꯡꯗ ꯑꯐꯕ ꯂꯥꯛꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏꯀꯣ ꯌꯥꯝꯅ ꯅꯦꯅꯥ ꯇꯥꯅ ꯍꯥꯏꯇꯥꯔꯦꯀꯣ ꯄꯨꯟꯁꯤꯁꯦ ꯂꯩꯌꯣ ꯍꯥꯏꯅꯗꯤ ꯄꯤꯀꯣ ꯁꯤꯗ ꯑꯀꯣꯝꯕꯒꯤ ꯇꯥꯡ ꯑꯅꯤꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯂꯧꯊꯣꯛꯏꯗꯣ ꯑꯅꯤꯒꯤꯅꯤꯀꯣ ꯃꯊꯪꯒꯤ ꯑꯍꯨꯝꯒꯤꯁꯦ ꯑꯃꯨꯛ ꯌꯦꯡꯉꯁꯦꯀꯣ ꯑꯍꯨꯝꯁꯨꯕꯒꯤꯁꯦꯀꯣ ꯊꯕꯛ ꯏꯪꯈꯥꯡꯗ ꯍꯥꯏꯔꯁꯦꯀꯣ ꯍꯥꯏꯗꯤ ꯕꯤꯖꯤꯅꯦꯁꯇ ꯍꯥꯏꯔꯁꯦ ꯑꯗꯒꯤ एजुकेशनꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯁꯦ ꯑꯇꯩ ꯑꯇꯩ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯀꯦꯔꯤꯌꯔ ꯍꯥꯏꯗꯤ ꯀꯩꯅꯣ ꯕꯤꯖꯤꯅꯦꯁꯁꯨ ꯅꯠꯇꯕ ꯑꯗꯒꯤ ꯀꯩꯅꯣꯁꯨ ꯅꯠꯇꯕ ꯑꯩꯒꯤ ꯖꯣꯕꯀꯤ ꯀꯔꯤꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯈꯜꯂꯤꯕ ꯃꯌꯥꯝꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯍꯣꯠꯅꯅꯤꯡꯉꯒꯗꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯏꯁꯥꯗ ꯍꯥꯏꯇꯥꯔꯦ ꯋꯤꯂꯤꯡꯅꯦꯁ ꯑꯃ ꯂꯩꯔꯒꯗꯤꯀꯣ ꯑꯗꯨꯒꯤ ꯒꯣꯜꯗꯣ ꯑꯩꯅ ꯐꯪꯒꯅꯤꯅ ꯍꯥꯏꯕꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯂꯦꯞꯄꯒ ꯂꯩꯊꯣꯛꯑꯒꯗꯤ ꯌꯥꯗꯦꯀꯣ ꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯄꯣꯁꯇ ꯂꯩꯔꯒꯗꯤ ꯄꯣꯠꯁꯦ ꯀꯩꯅꯣ ꯇꯧꯔꯣꯏ ꯑꯗꯨꯗꯨꯅ ꯍꯥꯏꯇꯥꯔꯦ ꯋꯔꯛ ꯍꯥꯏꯇꯥꯔꯦꯀꯣ ꯖꯁ work towards your goal ko aduga hai tare ko adum angang haidi kaino tawraga hai tare ko punsi se sidasu hai tare ko pura akoi gi queen gi type ta leibado hai tare ko adum aina khara legale ko haidi queen gi type ta leiba an hairaga di queen haibando haibado mo haidi kaino tawina maharani ne na haidi maharani se haidi macha masu kari gra hai tare ko phajana phaba khotpa adagi aina ga semjari ba sajari ba kholi ba sugumba mayam se hai tare ko phajana mahi chaba kaino tawba hai tare ko aduma oi ko adu yum gi su dum hai tare ko isha gi oina hai tare ko dum kaino su dum puba ngamgani ko haidi parents ki responsibilities oiro natra kaino gi oiro ko aina hai tare ko adu moina su hai tare ko aigi without aigi decision yaudana hai tare ko warip amta lowdaba hai ta aise importance adum oina khanbi ba hai tare ko dumaina yum gi mi ga kai ga hai tare ko family members kaina su ko adu na third ki su dum yamna kaino tawna hai tare ko nungayo haina di pdb ko future se ko matung da hai tare ko 4 se ko 4 se gi se mu yenga se ko number 4 gi se ko haidi position da hairaga hai tare ko thaba inkhang gi position da hairaga di yamna high level phawda chatlo haina pi ko haidi sida isha gi oina hai tare ko haidi shakti leba hai tare powerful person oiba hai tare ko samna hai bada keno toroga khoi gi isha se khitang hai tare ko haidi ngasai gi haidi high level da la aga di dum power dum leirani na ko haidi khoina thaba ma taw matam da makok chingna hai tare ko makok chingna makok thongna adumaina gumba leigan bado oina oi ko moi se ko aduga darkar leba matam da ko aikhoi gi hai tare isha gi imung gi ahan gumba hai tare ko advice gumba lawo moi gi ko haidi nupi da haira se magi husband da gi lobani khangde nupa da haira se moi gi father ni khangde natraga haidi akhoi gi iyamba gumba da gi hai tare ko adumaina gumba lobi ba hai tare ko ado relationship kumba se hai tare ko khatang khara kaino hai tare ko haidi kitang khara kaino to oi ko haidi akoina relationship ki reading da la aga di ko haidi sigi card sigi oina hai atai gi di ka shu lo kem problem nei te ko sidana haidi negative khatang lak pa yawe ba number 4 tarak pa se ko ngasai gi 4 se khara kan ba hai tare ko haidi kan ba hai raga di akoi gi number se hai tare khatang khara mapok mai kan ba kaina ga dumaina hai tare ko aduna adu kan ba oi bani na hai tare ko ngasai gi ego clashes kumba lak pa khopa sugumba mayam sin ko khara keno tawiba ado sida ko haidi aina control thamagadi hai tare ko aina control thamagadi phajana hai tare ko haidi mutual understanding gumba leina ragadi ko haidi sumaina la ek hambani na hai ta ek tang hanba mother car oina ko ai oiro na tranga sai gi ai gi opposite ai gi partner duga manadab ni khangde ko ataragadi ko haidi relationship se yamna hazik se dum yam phajana chatli na khalase ba ataragadi sigi relationship se long lasting adum oigani ba yamna khana ba chaina ba khopa leiragadi ko khatang adu da work to biu ko matangi sina number 5 ki se ko number 5 ki se mu my future kaino se kai lake mu yeminara se
ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅꯀꯣ ꯍꯥꯏꯗꯤ ꯅꯝꯕꯔ 5ꯒꯤꯁꯦꯀꯣ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯣꯜꯋꯦꯁ ꯑꯩꯒꯤ ꯀꯩꯅꯣꯃ ꯊꯝꯃꯣ ꯍꯥꯏꯗꯤ ꯑꯣꯖꯥ ꯒꯨꯔꯨꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩ ꯏꯊꯟꯗ ꯑꯃꯨꯛꯃꯨꯛ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕ ꯉꯝꯗꯦꯕ ꯗꯤꯁꯥꯏꯠ ꯇꯧꯕ ꯉꯝꯗꯕꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤꯗꯃꯛꯇ ꯑꯣꯖꯥꯅꯤ ꯈꯪꯗꯦ ꯀꯩꯅꯣꯅꯤ ꯈꯪꯗꯦ ꯒꯥꯏड ꯄꯤꯕꯤꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯒꯨꯝꯕ ꯊꯝꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯤꯗ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯁꯤꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯄ꯭ꯔꯦꯛꯇꯤꯁ ꯒ꯭ꯔꯦꯇꯤꯇ꯭ꯌꯨꯠ ꯀꯣ ꯍꯥꯏꯗꯤ ꯁꯤꯁꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯇꯥꯔꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯐꯕ ꯂꯥꯛꯄ ꯑꯣꯏꯅ ꯑꯣꯏꯅꯦꯕ ꯒ꯭ꯔꯦꯇꯤꯇ꯭ꯌꯨꯠ ꯄꯦ ꯇꯧꯕ ꯃꯦꯗꯤꯇꯦꯁꯟꯒꯨꯝꯕ ꯇꯧꯕꯤꯕ ꯄ꯭ꯔꯦꯌꯔꯒꯨꯝꯕ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯁꯨꯝ ꯆꯥꯕ ꯊꯛꯄ ꯈꯣꯠꯄ ꯇꯧꯗ꯭ꯔꯤꯉꯩꯗꯀꯣ ꯀꯩꯅꯣ ꯇꯧ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯌꯔꯒꯨꯝꯕ ꯇꯧꯕ ꯈꯣꯠꯄꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯆꯥꯔꯝꯗꯥꯏꯗ ꯑꯣꯏꯔꯣ ꯉꯥꯛꯇꯪ ꯏꯁꯣꯔ ꯅꯤꯡꯁꯤꯡꯕ ꯈꯣꯠꯆꯟꯕ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯄꯤꯔꯤꯕ ꯃꯌꯥꯝꯁꯤꯒꯤꯗꯃꯛꯇ ꯄꯤꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯒꯤꯗꯃꯛꯇ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯇꯝꯁꯤꯗ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯁꯤꯁꯤꯅ ꯑꯐꯕ ꯑꯣꯏꯔꯛꯄ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔ 5ꯒꯤ ꯑꯣꯏꯅ ꯁꯤꯗ ꯂꯩꯔꯦꯀꯣ ꯀꯥꯔꯠꯁꯦ ꯑꯗꯨꯒ ꯁꯝꯋꯦꯔ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯑꯗꯨꯝ ꯃꯤꯅ ꯃꯁꯛ ꯈꯪꯕꯤꯕ ꯈꯣꯠꯄꯤꯕꯁꯨ ꯑꯗꯨꯝ ꯑꯣꯏꯀꯣ ꯃꯤꯅ ꯃꯁꯛ ꯈꯪꯕꯤꯕ ꯄ꯭ꯂꯁ ꯃꯤꯉꯣꯟꯗꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯅꯣꯂꯦꯖ ꯁꯦꯌꯔꯤꯡꯁꯨ ꯑꯗꯨꯝ ꯄꯥꯝꯖꯩꯑꯕ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯗꯣ ꯁꯤꯁꯤꯅ ꯅꯝꯕꯔ 5ꯒꯤ ꯀꯥꯔꯠꯀꯤꯀꯣ ꯅꯝꯕꯔ 5 ꯍꯥꯏꯔꯒꯗꯤ ꯅꯝꯕꯔ ꯀꯩꯅꯣꯗꯣ ꯗꯦꯠ 5ꯇ ꯄꯣꯛꯄ ꯑꯗꯒꯤ 23 ꯀꯣ 23ꯁꯨ 2ꯒ 3ꯒ ꯇꯤꯟꯖꯅꯕ ꯃꯇꯝꯗ 5 ꯇꯥꯏꯅꯣꯀꯣ ꯑꯗꯨꯃꯥꯏꯅ ꯅꯝꯕꯔ 6ꯁꯦꯀꯣ ꯅꯝꯕꯔ 6ꯁꯦ ꯐꯩ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯠꯅꯔꯗꯒ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯌꯥꯝꯅ ꯐꯕ ꯄꯥꯔꯠꯅꯔꯒꯨꯝꯕ ꯂꯩꯕ ꯑꯗꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯄꯩꯁꯥ ꯅꯨꯡꯁꯥ ꯍꯥꯏꯇꯥꯔꯦꯀꯣ ꯐꯖꯅ ꯆꯤꯡꯁꯤꯟꯕ ꯃꯤ ꯍꯥꯏꯇꯥꯔꯦꯀꯣ ꯄꯩꯁꯥ ꯅꯨꯡꯁꯥ ꯑꯦꯇ꯭ꯔꯦꯛ ꯇꯧꯕ ꯃꯤ ꯑꯗꯨꯒ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯑꯣꯏꯅꯁꯨꯀꯣ ꯍꯥꯏꯗꯤ ꯀꯦꯕ ꯉꯧꯕꯁꯦ ꯑꯗꯨꯝ ꯄꯥꯝꯖꯔꯝꯕ ꯌꯥꯏꯑꯕ ꯑꯗꯨꯗꯨꯅ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯏꯁꯥ ꯏꯊꯟꯗ ꯍꯥꯏꯗꯤ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯍꯥꯏꯇꯥꯔꯦꯀꯣ ꯁꯦꯜꯐ ꯀꯦꯌꯔꯒꯨꯝꯕꯁꯦ ꯄꯤꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩꯗꯣ ꯀꯩꯅꯣ ꯇꯧꯗꯕ ꯌꯥꯗꯦ ꯃꯁꯥ ꯅꯥꯟꯅ ꯂꯩꯇꯕ ꯌꯥꯗꯦ ꯐꯖꯅ ꯂꯩꯇꯕ ꯌꯥꯗꯦ ꯍꯥꯏꯇꯥꯔꯦ ꯕ꯭ꯌꯨꯇꯤꯐꯥꯏ ꯍꯥꯏꯔꯁꯤꯅꯦꯀꯣ ꯁꯤꯗꯀꯣ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯇꯧꯕꯤꯌꯨꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ 6ꯁꯦ ꯂꯕꯔꯁ ꯀꯥꯔꯠꯁꯦ ꯁꯝꯋꯦꯔ ꯃꯂꯕ ꯍꯥꯏꯗꯤ ꯚꯤꯅꯁꯀ ꯂꯤꯡꯛ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯚꯤꯅꯁ ꯂꯤꯡꯛ ꯍꯥꯏꯔꯦ ꯚꯤꯅꯁ ꯍꯥꯏꯔꯒꯗꯤ ꯑꯃꯨꯛ ꯂꯛꯖꯔꯤ ꯄ꯭ꯂꯥꯅꯦꯠꯅꯤꯅꯀꯣ ꯂꯛꯖꯔꯤ ꯄ꯭ꯂꯥꯅꯦꯠ ꯑꯣꯏꯕꯅꯤना ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏ ꯂꯛꯖꯔꯤ ꯂꯥꯏꯐꯁꯦ ꯑꯦꯇ꯭ꯔꯦꯛ ꯇꯧꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯥꯗ ꯀꯦꯕ ꯅꯥꯟꯕ ꯈꯣꯠꯄ ꯍꯥꯏꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯔꯣꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯐꯕ ꯆꯪꯉꯛꯄꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏꯀꯣ ꯁꯤꯁꯤꯅ ꯇꯥꯡ ꯀꯩꯅꯣꯒꯤꯀꯣ 6ꯇ ꯄꯣꯛꯄꯉꯩꯒꯤ ꯑꯣꯏꯅꯀꯣ 8ꯀꯤꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯀꯔꯤꯌꯔꯁꯦꯀꯣ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯀꯩꯅꯣ ꯑꯣꯏꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯣꯏꯕ ꯍꯥꯏꯗꯤ ꯀꯔꯤꯌꯔꯒꯤ ꯑꯣꯏꯅ ꯃꯇꯥꯡꯗ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯂꯥꯛꯑꯗꯅ ꯊꯕꯛ ꯏꯪꯈꯥꯡꯁꯦꯀꯣ ꯌꯥꯝ ꯊꯤꯅ ꯁꯛꯁꯦꯁ ꯑꯣꯏꯕ ꯑꯗꯨꯒ ꯑꯦꯆꯤꯚꯃꯦꯟ ꯀꯔꯤ ꯀꯔꯥ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩ ꯍꯧꯖꯤꯛ ꯊꯕꯛ ꯇꯧꯔꯤꯅ ꯈꯜꯂꯁꯦꯕ ꯑꯩꯒꯤ ꯊꯕꯛꯇꯨꯗ ꯍꯦꯟꯅ ꯍꯥꯏꯗꯤ កាꯈꯠꯂꯛꯄ ꯑꯣꯏꯅ ꯄꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯝꯕꯔ 7ꯁꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯀꯣꯛ ꯆꯤꯡꯕ ꯃꯤꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯀꯣ ꯃꯀꯣꯛ ꯊꯣꯡꯕ ꯃꯤ ꯑꯗꯨꯝ ꯑꯣꯏꯒꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯑꯩ ꯕꯤꯖꯤꯅꯦꯁ ꯇꯧꯋꯦꯅ ꯈꯜꯂꯁꯦ ꯕꯤꯖꯤꯅꯦꯁꯇ ꯑꯩꯒꯤ ꯒ꯭ꯔꯣꯠ ꯑꯗꯨꯝ ꯂꯥꯛꯀꯅꯤꯕ ꯑꯩ ꯖꯣꯕ ꯇꯧꯋꯦꯅ ꯈꯜꯂꯁꯦ ꯖꯣꯕꯇꯨꯗ ꯄ꯭ꯔꯃꯣꯁꯟꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯛꯁꯦꯁꯁꯦ ꯑꯗꯨꯝ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯉꯥꯏꯔꯒ ꯂꯩꯕ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯩꯅꯣ ꯑꯗꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯉꯣꯟꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯁꯦ ꯑꯗꯨ ꯁꯤꯆꯨꯋꯦꯁꯟꯁ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯒꯅꯤꯕ ꯃꯤ ꯀꯅꯥꯝꯇꯩ ꯃꯇꯦꯡ ꯌꯥꯎꯗꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯏꯁꯥꯅ ꯑꯗꯨꯝ ꯐꯖꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯕꯒꯤ ꯑꯩꯉꯣꯟꯗ ꯑꯗꯨꯒꯤ ꯀꯩꯅꯣ ꯒꯨꯟ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯝꯕꯔ ꯇꯥꯡ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ 8ꯁꯦꯀꯣ ꯍꯥꯏꯗꯤ ꯗꯦꯠ ꯑꯣꯐ ꯕꯔꯠ 7 ꯇꯥꯕꯁꯦꯀꯣ ꯃꯊꯪꯒꯤ 9ꯁꯦ ꯑꯃꯨꯛ ꯌꯦꯡꯉꯁꯦꯀꯣ ꯁꯤ ꯂꯩꯔꯦꯀꯣ 9ꯁꯦ ꯅꯝꯕꯔ 9ꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯤ ꯅꯝꯕꯔ 9ꯁꯤꯅ ꯍꯥꯏꯁꯦꯀꯣ ꯍꯥꯏꯗꯤ ꯐ꯭ꯌꯨꯆꯔꯁꯦ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯣꯡꯗꯤ ꯑꯣꯏꯕꯀꯣ ꯑꯗꯨꯒ ꯀꯣ ꯍꯥꯏꯗꯤ ꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯄꯣꯠꯂꯨꯝꯁꯦ ꯑꯗꯨꯝ ꯈꯔ ꯄꯨꯔꯒ ꯆꯠꯂꯦꯀꯣ ꯍꯥꯏꯗꯤ ꯌꯨꯝꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯅꯤ ꯈꯪꯗꯦꯀꯣ ꯑꯗꯒꯤ ꯀꯩꯅꯣ ꯍꯥꯏꯔꯁꯤꯅꯦꯀꯣ ꯍꯥꯏꯗꯤ ꯏꯃꯣꯁꯅꯦꯜ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯁꯨ ꯑꯗꯨꯝ ꯏꯁꯥꯗ ꯄꯨꯔꯒ ꯆꯠꯄ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏꯀꯣ ꯑꯗꯣ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯄꯥꯔꯠꯅꯔꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯨ ꯑꯩꯅ ꯑꯗꯨꯝ ꯄꯨꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯩꯒꯤ ꯀꯩꯅꯣꯒꯤꯗꯤ ꯑꯗꯨꯝ ꯁꯞꯄꯣꯔꯠꯇꯤ ꯇꯧꯕ ꯑꯗꯨꯝ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯦꯅꯤ ꯀꯩꯅꯣꯃ ꯂꯥꯛꯄ ꯃꯇꯝꯗꯁꯨꯀꯣ ꯑꯩꯉꯣꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯔꯤ ꯀꯔꯥ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏ ꯍꯦꯟꯗꯜ ꯇꯧꯕ ꯍꯩꯒꯅꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯃꯃꯥꯡꯗ ꯀꯩꯅꯣꯝꯃ ꯇꯥꯕ ꯃꯇꯝꯗ ꯄꯣꯠꯇꯣ ꯑꯩꯅ ꯐꯖꯅ ꯇꯥꯁꯟ ꯈꯣꯝꯖꯤꯟꯕ ꯍꯩꯕ ꯈꯣꯠꯄ ꯍꯥꯏꯇꯥꯔꯦꯀꯣ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯁꯣꯂꯨꯁꯟ ꯄꯨꯊꯣꯛꯄ ꯍꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯁꯤ ꯅꯝꯕꯔ ꯀꯩꯅꯣꯁꯦ ꯅꯝꯕꯔ ꯀꯩꯅꯣꯁꯤꯁꯨ ꯀꯥꯔꯠꯁꯤꯁꯨ ꯁ꯭ꯇ꯭ꯔꯦꯡꯁꯨ ꯑꯣꯏꯅꯀꯣ ꯑꯗꯣ ꯁ꯭ꯇ꯭ꯔꯦꯡꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯐ꯭ꯌꯨꯆꯔ ꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯑꯣꯏꯅ ꯋꯤꯜ ꯄꯥꯋꯔ ꯀꯔꯦꯖ ꯀꯔꯤ ꯀꯔꯥ ꯃꯌꯥꯝꯁꯦꯀꯣ ꯃꯥꯡꯍꯟꯕꯤꯒꯅꯨꯀꯣ ꯈ꯭ꯋꯥꯏ ꯂꯥꯁꯀꯤꯀꯣ 9 ꯀꯣ ꯅꯝꯕꯔ 9ꯁꯦ ꯈꯤꯇꯪꯀꯣ ꯍꯥꯏꯗꯤ ꯏꯊꯟꯗ ꯂꯩꯔꯒ ꯅꯨꯡꯉꯥꯏꯖꯕ ꯃꯤ ꯍꯥꯏꯇꯥꯔꯦꯀꯣ
ꯍꯥꯏꯗꯤ ꯏꯊꯟꯗꯒ ꯂꯩꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯡꯉꯥꯏꯖꯕ ꯃꯤ ꯀꯌꯥ ꯄꯨꯟꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤ ꯀꯌꯥ ꯄꯨꯟꯗꯕ ꯈꯣꯠꯇꯕ ꯄꯨꯟꯅꯤꯡꯗꯕ ꯍꯥꯏꯔꯒꯗꯤꯀꯣ ꯑꯩꯁꯦ ꯏꯊꯟꯗ ꯂꯩꯔꯒꯅ ꯍꯦꯟꯅꯀꯣ ꯍꯥꯏꯗꯤ ꯄꯨꯟꯕꯕꯨꯗꯤ ꯄꯨꯟꯒꯅꯤꯀꯣ ꯏꯊꯟꯗ ꯂꯩꯔꯒꯅ ꯍꯦꯟꯅ ꯑꯃꯨꯛ ꯍꯦꯟꯅ ꯀꯩꯅꯣ ꯊꯣꯛꯄꯗꯣ ꯋꯥꯈꯟꯅꯤ ꯈꯪꯗꯦ ꯀ꯭ꯔꯤꯌꯦꯇꯤቭ ꯑꯥꯏꯗꯤꯌꯥꯁꯅꯦ ꯈꯪꯗꯦ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯃꯇꯥꯡꯗꯅꯤ ꯈꯪꯗꯦ ꯍꯦꯟꯅ ꯃꯤꯒ ꯄꯨꯜꯂꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯇꯝꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯀꯥꯟꯅꯕ ꯑꯣꯏꯗꯕꯗꯣ ꯏꯁꯥ ꯏꯊꯟꯗ ꯑꯩꯒꯤ ꯊꯕꯛ ꯇꯧꯖꯕ ꯃꯇꯝꯗꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕꯤꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦꯀꯣ ꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯁꯨꯝ ꯀꯩꯅꯣꯁꯨ ꯇꯧꯔ ꯑꯩꯒꯤ ꯑꯣꯏꯅ ꯁꯞꯄꯣꯔꯠꯇꯤ ꯐꯪꯉꯣꯏꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯂꯥꯏꯐꯇ ꯑꯩꯒꯤꯗꯃꯛꯇ ꯁꯞꯄꯣꯔꯇꯤꯞ ꯑꯣꯏꯕꯤꯒꯗꯕ ꯃꯤꯒꯨꯝꯕ ꯑꯗꯨꯝꯕꯗꯤ ꯂꯩꯔꯣꯏꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯃꯤꯁꯤꯡꯁꯤꯅꯀꯣ ꯑꯩꯁꯦ ꯐꯒꯤꯅꯤ ꯍꯥꯏꯕꯒꯤꯀꯣ ꯑꯗꯨꯝ ꯄꯥꯈꯠꯄꯁꯨ ꯑꯗꯨꯝ ꯂꯩꯒꯅꯤꯀꯣ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯁꯦ ꯐꯒꯤꯗꯣꯔꯦꯅ ꯄꯥꯈꯠꯄꯗꯣ ꯑꯩꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁ ꯑꯣꯏꯔꯣꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯒ꯭ꯔꯣ ꯇꯧꯈꯤꯅꯤꯅ ꯄꯥꯈꯠꯄꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯃꯆꯥ ꯃꯁꯨ ꯑꯣꯏꯇꯥꯔꯒꯁꯨ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯈꯔ ꯂꯩꯀꯣ ꯑꯗꯨꯒ ꯑꯩꯅ ꯈꯜꯂꯤꯕ ꯄꯣꯠꯁꯦꯀꯣ ꯍꯥꯏꯒꯅꯣ ꯃꯤꯉꯣꯟꯗ ꯁꯨꯡꯉꯥꯏ ꯍꯥꯏꯒꯅꯣꯀꯣ ꯑꯗꯨꯒ ꯏꯊꯟꯗ ꯇꯧꯕꯅꯁꯨ ꯍꯦꯟꯅꯁꯨ ꯑꯩꯉꯣꯟꯗ ꯀꯥꯟꯅꯖꯕ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯏꯊꯟꯗ ꯇꯧꯕꯤꯌꯣ ꯏꯊꯟꯗ ꯋꯥꯈꯜ ꯈꯟꯕꯤꯌꯣ ꯀꯩꯅꯣꯝꯃ ꯇꯧꯕ ꯃꯇꯝꯗꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤꯀꯣ ꯉꯁꯤꯒꯤ ꯅꯝꯕꯔꯁꯀꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯍꯥꯏꯗꯤ ꯐ꯭ꯌꯨꯆꯔ ꯄ꯭ꯔꯤꯗꯤꯛꯁꯟ ꯃꯆꯥ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯁꯥꯡꯕꯗꯤ ꯑꯣꯏꯗ꯭ꯔꯦꯀꯣ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯁ ꯀꯣꯟꯅ ꯊꯦꯡꯛ ꯌꯨ